ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯖꯨꯒꯦꯟ ꯁꯤꯡ ꯇꯦꯔꯥꯀꯣꯡ ꯋꯥꯔꯗ ꯅꯝꯕꯔ 7ꯗꯒꯤꯅꯤ ꯕꯣꯕꯤꯒꯤ ꯃꯀꯨꯔꯥꯅꯤ ꯑꯩꯈꯣꯏꯒꯤ ꯖꯦꯁꯤ ꯑꯃꯗꯤ victimꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯒꯣꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯄꯣꯏꯟꯠ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯌꯥꯕ ꯄꯤꯕꯤꯕꯗꯒꯤ ꯂꯩꯍꯧꯔꯤꯕ victim ꯑꯃꯗꯤ ꯖꯦꯁꯤ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ victimꯁꯤꯡꯒꯤ ꯃꯃꯥ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯐꯔꯤꯡ ꯆꯥꯗ ꯊꯛꯇꯗꯅ ꯁꯐꯔꯤꯡ ꯑꯣꯏꯕꯁꯤ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯁꯤꯕꯁꯤ ꯂꯧꯖꯕꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤꯗ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯥꯠꯄꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯁꯨꯝ ꯇꯧꯖꯒꯅꯤ ꯑꯗꯨꯒꯤ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ CSO NGO ꯑꯗꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯆꯠꯊꯔꯤꯕ ꯈꯣꯡꯖꯪꯗ ꯑꯩꯈꯣꯏ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁꯨꯝ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯖꯒꯅꯤ ꯑꯩꯕꯨ ꯀꯅꯥꯅ ꯌꯣꯛꯇꯣꯏꯅꯣ ꯑꯩꯕꯨ ꯀꯅꯥꯅ ꯌꯣꯛꯇꯣꯏꯅꯣ 이마는 거우진다 하는데 나오 이마게 와서 구걸하는 이마게 뭐가 이까나 지나는구나 아이 뭐하노라 이놈들이 아이 이놈들이 까나야 사들어 이놈들 Security sabro.
very